Nagaland IED pokhaibada Assam Rifles ki Jawan ahum Sire kaya amana sokle IED adu kanana phumlambano haiba chapchana khangba ngamdre UNC ki inter-district economic blockade ngasidagi hauna kokomina mapung phana sagalagani hana laukthokre Police the wakat khre hari laima khonga thangnana laiba Imphal West district ki manungda laiba kanto sabal ki Meitei ki yum taruk haukiba July 13 thang janumita Kuki narco terrorist na mai tharamba thodok adu laima khongda leiriba 57 mountain division ki officer in charge ki security ki ahoba leibadagini yum mai tharamba ki thodok asigi teksak punama 57 mountain division na pufam thoi haina marar Sire duna Sekmai police station da FIR ama resta tawkre ngarang Naga humanitarian aid committee Manipur NHACM ki ko convener amana Paimaina Kuyek Piduna, Takiba Wakarada, Yumai Taram Lebaduga Marilena, 57 Mountain Division ki officer in charge ki mathakta FIR Malakotuna Miam ki Apamaki Matung in a ticket Pio Haina Pali Haide. Laima Kong the Kuki na Meitei ki Yumai Takibaki Togdok Naga sing the Tyson ba Akanamo the condemned Tawi Haina Pondora Cray. Laima Kong Singmang area the Meitei Amasung Nagagi Yumai Takibaki Togdoka Marilena, Kotugi Maikei Sire Mara Singer do Yumpam Yaude. Thong si Kuki zo organization ki Meitei dagi aranba propaganda kaya sanduk na miyambulana lamjing na bahona bani haina Port Hill Naga coordinating committee na thadurok pa Gerald amana haide Gerald na makata na haide bana status na kaloki irang se hek haurok pa matam dagi kotu na semjin sajin ba aranba yumpham yaudaba pau kaya sanduk na miyambulana lamjing na bahona duna lakle July 13 da laima khong singmang da Meitei ki yum sing mai tha khibagi thodo adu kotu gi maikei dagi Naga sing da maral thangjanna ba honariba du yumpham yaude thodok thokpa numit adu ga mari lena video evidence sing amasong eyewitness sing na thodo adu mayek seng na khangho uhau ba ngak tane thodo adu gi khudam sangdam kya leiraba su kotu gi maikei dagi miyambu lana lamjing na ba honare mamang da Naga misam taruk hat khiba thodo adu gi matang da su Kuki civil society organization kaya gi Meitei dagi mari makhong samnadaba wafam kaya phongdoktuna miyambu samam nahanba honare Kuki jo council ki chairman masamak na Naga misam taruk adu makhoi gi miyoi singna emotion control tawba ngamdabadagi hat khibani haina phongdokpa leikrabane thokliba thodo wathok sing ase propaganda amasung semjin sajinba thawong singna asumba oihanaba honabagi mahutta government ki Meitei dagi mapung phaba transparent oiba investigation ama sathanaba taksile miyamna su thodok sing asigi justice amasung asumba phangnaba honabada mateng pangbiyo haide Kangpokpi district ki Makui amasung lamsang area da security deployment hangar hanbiyo haina Kuki NP na phongdora khrei Kangpokpi district ki IT road jauna Makui amasung lasang area da security deployment hangar handuna mafam asigi khunja lomi sing labukta ningtamna soingam yaudana lau suba yahanbiyo haina Kuki NP Tuilang road lahang na thadurokpa Gerald amana haide Gerald na makata na haidibana haidiba khulasida security force leitabagi khudong saba lauduna labukta lau subagi sizinariba mini power tiller ama thugayai khai taurambagi thodok adu akanamo ongda condemn tawe Makui da deploy tauriba CRPF kangpuna mafam adugi miyam ningthira ngak senba ngamdre khulasida security deploy taurabasu asuguma thodok sing ase yamna toina thokle Maramaduna mari lenaba security force ki Meitei dagi jaga sing asida active oina thabak tauna ba taksile mafam adu da haugen kawbalomi ama labukta thabak suduna leiringai da khulai paipa singna attack tauduna halam keba amasung miyoi asina sejinaba mahaki mini power tiller ama ata thohalambagi thodo adugi miyam maroina labukta thabak suriba sing akitu jungba kya mayokna re thodo adu Makui village authority CRPF ki kangbu singaloina na mafam adugi miyam da labukta thabak subada akitu jungba yauduna suna ba khanghalam khiba numitugi hek nongan bada thokibane maramaduna sigama thodok sing asi makhata na thoktana ba mafam adu da ahen ba security deploy tawbiyo haide amalda Kangpokpi district ki Kobajang village ki how college singsit kawbamiyoi ama ngarang nungthil pungmari rom taba matamda khulai paiba singna labukta thabak suringe da hatok lamkhibagi thodo adu thadau NP amasung kotu gi Meitei dagi akanamo ongda condemn tawi haide lob ane sina thadorokiba tongan tongan da serol sing da haidebana thodok adu right to life amasung mafam adugi miyamge punsi mahing da sauna singnaba amane maramaduna Manipur government gi Meitei dagi IT road amasung masiga thangnaba area sing da security hangar handuna khulai paiba singna maning tawba ngamdana ba honabiyo haide
ꯂꯩꯃꯈꯣꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯗꯨꯒꯤ ꯃꯌꯥ ꯅꯛꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯀꯦꯖꯦꯁꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:90 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯃꯩꯇꯩꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯇꯔ 50 ꯂꯥꯞꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗꯣ ꯄꯥꯔꯁꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯃꯛꯄꯨ ꯔꯦꯗ ꯆꯠꯊꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯤꯡ ꯑꯃꯒꯤ ꯂꯩꯈꯤꯕꯅ ꯊꯦꯡꯅꯈꯤꯗꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯂꯩꯃꯈꯣꯡꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯏꯔꯥꯡ ꯑꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯟꯅꯔꯛꯄꯗꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯩꯇꯩꯒꯤ ꯌꯨꯝ 6 ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯤꯌꯥꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏ ꯂꯦꯚꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯑꯃꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯀꯃꯥꯟꯗꯣꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯖꯨꯂꯥꯏ 18ꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯡꯊꯥꯖꯣꯜꯗ ꯂꯩꯕ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯃꯤꯂꯥꯜ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯦꯗ ꯆꯠꯊꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ KZCꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛꯇꯤ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯇꯤꯡ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯊꯦꯡꯅꯈꯤꯗꯦ ꯍꯥꯏꯔꯤ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯗꯨꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯁꯔꯆ ꯋꯥꯔꯦꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯇꯧꯗꯅ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯍꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯃꯤꯂꯥ ꯍꯥꯎꯀꯤꯞ ꯑꯁꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯤꯗꯔ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯕꯒ ꯂꯣꯏꯅꯅ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯉꯥꯛꯅ ꯑꯃꯁꯨꯡ ꯂꯣꯅ ꯌꯥꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯑꯣꯡꯗ ꯆꯠꯊꯒꯗꯕꯅꯤ ꯄ꯭ꯔꯣꯄꯔ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯔꯦꯗ ꯆꯠꯊꯈꯤꯕ ꯍꯥꯏꯕꯁꯤ ꯔꯨꯜ ꯑꯣꯐ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯥꯏꯠ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯃꯤꯂꯥ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯅꯕ ꯈꯪꯍꯜꯂꯤ ꯍꯥꯏꯔꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ JAC of All Manipur MSPDCL and MSPCL exam complete candidate 2019 matam sana recruitment process asigi result ngaiduna leiringai cherakta cancel tawrakibabu yaningdaba phongdoktuna ngasi yaiphathoni community hall kai sampat leimajam lekai da wakan mifam chathakre khongjang aduga mari leinan JAC gi maikai degi phongdokkibada recruitment process asigi result candidate singna matam sana ngaiduna lakhibane adubu ballot oiba maram amata pidana recruitment process cancel tawkibasi yaningde candidate khara amadi leitabasu yaukhrabani recruitment process asi loisinbinaba mamangda mari leinabasinda memorandum kaya pisinkhrabasu positive oiba khongthang amata paikhatte haina pendaba phongdokladuna athubada cancellation order asi revoke tawduna recruitment result lauthokpiyo haike Thawal District Hospital manungi lambi kom sare athuba matamda semjinbiyo haina KDS na phongdorakhre kangabokta leiriba Thawal District Hospital manungi lambi ayamba phibam thina sokle hospital asigi lambi ayamba koila sky khraba matungda mari leinaba singna manung matam sadana yengsinbidaba amasung semjinbidabana maram oiraga hospital asida analayanggi damak lakwa miyamda awaba amasung khudongsadaba kaya mayak nahalle haina Khangabok Development Society KDS ke Secretary Laisam Milna Thadurokpa Serol Amana Hairi Serol Aduna Makha Taraduna Government Gi Makhada Salariba Hospital Amagi Campus Manungi Lambi Phawba Matang Matam Chana Semjinba Ngamdaba Lebak Miyamda Khudong Sadaba Mayam Nahanba Habasi Aphaba Lebaki Khanba Lega Amagi Lisat Amanate Khangabokta Leiriba Thawal District Hospital Asida Thawal Maikagi Oina Habadi Kaksing District Phawbagi Oina Khwaidagi Chawba Government Hospital Asi Maikai Asongi Oina Analayangi Matangda Yamna Maru Oiribani Maramaduna Hospital asigi infrastructure amasung campus manungi lambi thongsing asi mari lenabasingna hainaba amasung complaint tawba ngaidringaida semjinba mathau tai
hospital asida ana layanggidamakta lakpa patient natraga patient parties sing campus manunggi phataba lambi asina maram oiraga kudong sadaba hena thohanba tarabadi madugi daita kanana pugadoribano hojik kunmathoi suba sahisa kayada malemgi sakhatpagi khongjel Zang Pang na wakalaklaba matam asida aikhoigi iramdam asida hospital manungi lambi phawba kongkut ngakta ngaide asiguma pibam sing asida mari lenaba department singna khangsin osinadana leiba ngamliba asidagi hena ngakpa ama leitre haidi maramaduna khangabokta leidiba Thawbal District Hospital manungi lambi asi mari lenaba singna athubada miyang sangduna semjinbiu haidi Lengaki employees singi khongjang hena kansenaba wareb laukhre haidi Manipur ke employees sing the PDB DADR hangar han bayawla tongan ba demand sing taladuna join Administrative Council of M2 amasong MGO na sathariba seswak strike khongjang sangsle ngasi su JSC ki lamjang makhada Bisnupur District Headquarter amadi Imphal West ki lampel pata leba Minor Irrigation Department ki employees sing na thabak leptuna wakan mi pham sathakre Sayolama Pazal Club khongjang asida lenga asina tasen usinadana leithoklabadi makha taba akan khongjang sangsalagani haina JSC ki President RK Basumani na section warol thamlakle protest asige manuksana all Manipur government drivers and Technician Association na sinduna district asida leiba lenga ki employees sing na Bisnupur District Deputy Commissioner ki complex sanction kiba employees sing ki siswak strike kamari lenana RK Basumani na makhata na hai JSC na lengak ta taleba demand tara gi manungda thangjanumit khudingbu suti ohen banatana atai demand sing asi phawba pidre madugi mathakta Chief Minister amadi Chief Secretary ani ki Chief Secretary anira unakhre adubu yanaba leitre maroina lengak ki employees sing da pifam thokpa DADR asi sada taranifan mangjaduna leire Central Government ki makhada leiriba employees की ओइना दि सादा होमफु फंगलेबने मरमदुना लाकदोरिबा निपान सुबा पे कमीशन की टर्म एंड रेफरेंस की मतुंगिना चलिबा सही असिगे जनवरी अमदगी सोथना लैरिबा DADR सादा तरा निपान अदो हापतुना स्टेट एम्प्लॉयीज सिंग दा हाइबा DADR पिथोक पीदबना सेमिलोन द सु चावना मांगजबा ओइरिबने मसिगे मतंग चीफ मिनिस्टर युमनाव खेमसाना अपिक परसेंटेज पीगे हाइरिबसि याबंगम लोय मरासिदा मणिपुर लेंगा की टर्मिनेट बेनिफिट की सेंफम लुपा करोड़ संगा यांखै लैरि हाइरिबा सेंफम असि पिथोक ngamnaba thabak tawbagi matam asi sahi homphudagi homphunithoi da sangdokpinaba haijabane loinana lenga ki oina kumja 2024 ki report matungina haujuk phawbada awatpa post listing yankhai rom leiri masina maram oiraga lenga ki thabak tawram singda mangam sana thabak tawba ngamdaba kya yauribane masi koknaba regular post da thabak lobiyo haibane asuguma demand kya employees singna tanbada lenga na khangsin usinadaba haibasi maram chade amarom da JSC na sangsilba khongjang asi haurakliba larik lasu hairaba lenga ki thabak torkadoriba singisu saruk yauribane maramaduna hiramasida sawgat minaduna lamdam masibo afaba lamdam ama oinaba honabina se lonana JSC na sangsilakwa khongjang da lenga ki employees singna sawgat piyo haike Karang PHC office hour ki matamda thonglo laga leiram lei Bisnupur district ki Karang da leiba primary health center office hour matamda phawba doctor nurse dilairaduna staff amata leiram drai masigi sumathakta PHC asi sayol amada numit humni dagi hena hangde haina khunja singna phongdoraklei Ukrul district ki mafam kaya da analayang sangga mari lenana thabak thoram sing yengsilorba matungda People's United Youth Alliance puyagi kangbu amana Karangi PHC adu ngasi yengsilobane puyagi spokesperson oina Nikarsan na pawmi sing da hai thanga Karang da leidiba contract ki doctor ama amadi nurse sing mahut sinduna thambagi mathakta sayol amada numit humni khaktamak PHC asi hangli haba khangba ngamkhe masina ithat asida leidiba miyam gi analayang gi tamak thamliba doctor amadi nurse sing na mafam asida leiramdaba haibasi miyambu thawoidana khanbani amade asigumlaba miyamgi phangpham thokpa hak singbo mapung phana phanghandaba haibasi lenga amadi mari lenaba department singna yengsinbidaba haibasi mafam asigi miyambu hanthana khanbagi thawone masida natana hariba PHC asigi anauba sagaliba block asisu public toilet ama sabana hena phaba maongda amada saba thengnarake sagaliba block asida building ama sabagi leifam thokpa masang mathum suna leiramdaba sagaliba beam pipe level sumna Daba wall power thina saramdrai maramasina sendong khaki khalaga miyam gi thabak tawriba se miyang changbiyo local club ki general secretary soibong kantana hai mafam asigi health center ase mapung phana mathau tawba health center ama ohenbina basu lengak ta taksin ba laikhre haire
MUꯒꯤ admission notice withdraw ꯇꯧꯅꯕ Kuki job ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯛꯁꯤꯜꯂꯛꯂꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯁꯨꯡ ꯄ꯭ꯔꯤ PhD admission notice ꯑꯗꯨ Kuki job ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ admission notice ꯑꯗꯨ withdraw ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ Kuki job ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯛꯁꯤꯜꯂꯛꯂꯦ Zomi Students Federation Kuki Students Organization ꯑꯃꯁꯨꯡ MAR Students Associationꯒꯤ ꯑꯄꯨꯟꯕ ꯆꯦꯔꯣꯜ ꯑꯃꯅ ꯊꯝꯂꯤꯕ ꯋꯥꯐꯝꯗꯤ Manipur University na tha asigi amada pre-PhD admission notice 2026 amasung mamang tha June kulumdoi da thokiba sahi anigi postgraduate program notification adu handokpiyo status da 2023 gi May 3 dagi thokdaba kangluke ongkhanaba asina maram oiraga kijogi mahiroisingna Manipur University campus da satpa ngamdana laklibane University asina UGC gi chana kanglon da yauriba Imphal da satpa ngamdraba topa district ki mahiroisingi damak sab manaba mijengna yengadabani haba wafam adu pangthoktuna lakle apunba serol aduda dabi tawraduna hai thokliba ongkhanaba asina mahai tamba ngamdraba mahiroisingi damak Churachandpur district study center natraga extension center ama khudakta hangdokpiyo makhoi CUET PG 2026 ki darkar oiba wafamsing adugisu komthokpiyo loinana yamdrabada tha amagi matam piduna inauna admission ki notification thokpiyo haina Manipur University ki BC da memorandum oina supisin kre kariguma dabi SSA olamagi manungda thaba oina pangthokdrabadi makhal kya ki democratic ki khongjang sing sangsilagani haide Odisha da loina bina makokta mobile na thombadagi laikanaba ngamdana mapuroiba Sire Odisha ki Golangi district da imung manunggi wahaudagi matai manaw khanarakpada mapuroibadu masamaki loina bina makokta mobile phone na thombadagi laikanaba ngamdana Sire report amagi matungina karigumba wahaw amadagi matai manaw ningai sangdanaraktuna khanarakhe akanba wahi wata sijinaduna khanarambadagi nupi aduna makhuta paiba mobile phone mapuroibagi makokta thombadagi phibam thina sokhe soklaba miyoy adu khutakta district headquarters hospital da pukhatuna laikanakhe doctor na nikthina layengbadagi phibam khara phagalaba matung nupa adu hospital dagi discharge tawduna mayam da hankhirame adubu mayam hek yawbaga haksang ge phibam khangsok sokselakpadagi imung manunggi miyoy singna amuhana district headquarters hospital da pukhalakhe doctor singna yamna kanna honaraba sumiyoy adugi punsi kanba ngamkhide thawdo adugi matangda police na investigation chathanabagi damak case ama lokhatkre haire Bangkok ki bar mai chakpada kuntare Sire haire Bangkok ta leiba bar ama ngarang numidang athengpada mai chak khalakpada miyoy kunga tare sikhibaga loinana atopa miyoy kuni thoi phibam thina sokle Swatu sak district ta leiba maming salaba bar adugi stage manaktagi mai hauraklaga bar adu sinba thungna mai chalakhi haina uhoba singna phongdokhe firefighter sing mafam adu thunglakhibaga loinana atenro matamgi manungda mapung phana mai muthatpa ngamkhe mai sakraba bar adu sangduna thijilubada asiba haksang kunga taret phangba ngamkhe Bangkok ki disaster mitigation department na chathakhiba investigation ki report matungina air conditioner da electrical short circuit oibadagi mai chalakhibane adumoina mahira masiki matangda official oba wafam amata phongdorakpa laitre Thailand da mata osumna khudong chinia oba maramda mai chalakpagi thodok thokpa handakna ahanba nate kumja 2022 da su kha thangba Bangkok ta leba bar ama mai chakhalakpada miyoy kungani thoi sikhibagi thodok laikhrabane